Heirok Part 2 Khunou gi Turel Makha Torban Da Leiba Dag number 1234 Amadi 1235 Asi Dnnyc Club ki Mingda ONNABA HOTNARAKPA LAIBAK THIBANI MAFAM Asi CHAHI marifu gi MATHAKTA KHUNDA LEITADUNA LEIRAKLABANI MARAM SINA DC THOUBAL SDC Heirok Amadi Settlement Directorate na MING ONNABA HOTNARAKLIBA SIDA AYABA PIBIGANU HAINA MAFAM ADUDA KHUNDA LEITADUNA LEIRAKLABA MAPU SINGNA MARI LENABA SINGI PUNING CHINGSILLAKLI ngarang numidang Heirok Part 2 Khunou Turel Makha da pangthokpa paumi singaw naba amada Moirangthem Thanil na Fongdorakpada MAFAM asida yum taret saduna amadi imung tara henbagi ingkhol koiduna lerakpa chahi marifu helaklabani adubu miyoi kharana MAFAM asi DNNYC Club ki Mingda ONNABA koichel cheliba si MAFAM asida khunda leitaduna leraklaba singbu hingnabagi lambi thadatuna uchek waya dauna paiduna leihanba silakpa lalong Amani HAINA laudaba ngamloi maram asina Manipur lenga ki Directorate of Settlement and Land Records Amadi DC THOUBAL na miyam gi khanbiduna lam mapu gi ayaba yaudana MING onbagi ayaba PIBIGANU HAINA mari lenaba singi puning chingsilakli paumi singauna baduda saruya kiba masagi chahi marifu nipan suraba ningthauzam maniharna hai mahak masa MAFAM asida pokpani Heirok Turel asi pikna amadi thena chelinge matamda MAFAM asi makhoina Khazna thiduna leirambani adubu awang lomda Turel chelambadagi makha romda chelakpadagi leirai ningkhaidun awaba kaya mayuk naki matam adudagi ingkhol asi yamna paklambani adu leirai sumsum ningkhairakpadagi piksinkibani maramasina khazna puba ngamdabadagi pata kakkibani adubu makhoina yamna wana honaduna laibak fabadagi Turel asi awang lomda amuk chenkibadagi amuk hanna khunda leitaduna leiba yarakpani isagi lam oina chahi marifu hena leiraklaba lam asi club ki miyoi singna makhoi gi mingda olagani khungi lam oiragani haina awaba piba si makhata na tobiganu lenga ki mari leinaba singnasu thizin biduna miyam gi awaba si kokhan biu haiki Leinawa department haibta settlement natraga SDC Haribati Bami, Konakan Janing Labadi, Sahi Hundra Marpu Subna, Heirok Patu Khunou gi Turel Makha da Leiba Dag number na 1235 1234 Hairiba Jagasi Kona Matam Sangna Kon Koina Dana Low Udana Koigi Yum Masa Sajadana Koijibika or Lejabane Hairiba Jagasi Deda DNYC gi Kalap is Haitagi Makoigi Mingda, Haribalam Singsi, ONNABA Hosik Jamna Kanna, Department DC Settlement, Marilainaba, Lenga Marilainab Jagada, Siena Dana, Makoigi Mingda Tamnanaba, Honoribase, Lamapu, Ekogi Saitagi, Ekoyaba Sungam Zaro Haiba, Marilainaba Department Singda Ekoina, Hanganjaning Bawapam Singsi Tamjari, Masito Vidanabani Singari, Haribalam Si Ekoina. Yamna wana sing isau dagi bhauba kallaga akhona hairiba phinsiga loina na hairiba gomen le laina leiriba jaga se koi yoksaraga lakpani masida kana gumba miyoi khara natraga DNYC club ki maikai dagi lam gi pata si ming mohoi ki mingda pana na bhona basi tobiganu haibo ai sahi marfu ga nipan sore aina le budagi jaga si apun jaga si Adam makuna occupy to Lairabu Jagani. Orange Yam Teleme, Awang the twins in the quarter Torobodiga Muka Makaram Silatra, when Nikada in Colsi, or Nikada Kuto Budikuzma, Palamajagasi, in Colpagasi, Kadra Pubudu, Kamtabudigi, Kadra Coxalaga, Turing Jaga, Iran Ramle. At the twins, the book can be given. Adu social mate koi manto no hona na kota che kana hogai kuare ko droga mate gitang pangalaga to ri tu enji themri na akoi gi awam se to enji akoi gi kano to tu ji se mu tu thele ba themdu akoi no hogai kuare to ko ti sing chawra ka na mate pangna se da gre adi awang de gi se gra to enji mo makha na mo ka akoi gi kalam lai ta hajan miram le lengoina Amado pusung mulai posina ngasi awal sahi marfu ni pan ma bol ai posisi hindi besini aduna maya mesini himina bada ko mateng pangna bagi ta mukta ko gi jaga ida lady bai sinau mayam ding cho mai ba mateng kon chono besing ki amu linsina bai tare
ꯑꯃ ꯇꯧꯗꯨꯅ ꯂꯩꯅꯔꯤꯕꯅꯤ ꯑꯗ ꯃꯁꯤꯗ ꯀ꯭ꯂꯕꯀꯤ ꯑꯉꯥꯡꯁꯤꯡꯅ ꯀꯩꯁꯤꯡ ꯂꯥꯛꯑꯒ ꯃꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯕꯀꯤ ꯗꯔꯀꯥꯔ ꯑꯣꯏꯔꯅꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯅꯤ ꯈꯨꯟꯒꯤ ꯑꯣꯏꯔꯅꯤ ꯀꯥ ꯍꯥꯏꯅ ꯇꯧꯔꯨꯕꯁꯦ ꯑꯩꯈꯣꯏ ꯃꯗꯨ ꯇꯧꯕꯤꯅꯣ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ